Asean malak tabne ai na hai se chujata hai naga abarma da khoi naga la du lawari saser di manipur chi min se chap tabne what is this city suchum chum de aduna apot amada yengno berengi adugi a khemchana se prime minister unabada chalano manipur gi identity manipur gi ethics di loi thokre ada ma moral ground da resign tawgada bane kana da pot oirade madukari kanai unadabado करीब मैं याना दबा मगी उनरम रदे ने बाकी इशू तो यादबो ओइरदे अदुसु काना बले नत्रा अदु नंग साइ आइना लाक्चनिंग बदे आइना हाइरे ममा द मिस्टेक से माना मसाना केबिनेट यावना ऑर्डर ठोकिबो ऑर्डर दु माना मसाना मु सुपरसीड तो वाइब से he himself denied the order अदु दि leadership अमा वइने यंग कांदा अखोइदे अदु दि यंग देबो I am not you know ai ma bo yen thina ba kari ma ta leite ko akoi politics ta adu ka party chamina BJP ge manung da natraga congress BJP haina tawna bu na amane we are same of the akoi di social activists hoina hoji karam any party da affiliate taw da na leiba misa ka mane haijari ba adu na mayam gi kaino du da yengse ba adu na masidi moral gi ma nga sai moral gi ethics da ko yamna sokpa ma yaw kre ba one ani shubada hoi अचौब फिफम फमल बनेना मणिपुर दे मचुम चाबा गातंग मागी ओइजबा अपॉर्चुनिटीज मयाम लई दो अदुदा चटप मयाम लईगनी बिल खरा फंगनिंगाय थिका खरा फंगनिंगाय कंट्रैक्ट खरा तौनिंगाय आदा तौनिंगाय मा फै हेरो आन तौरगा पुताव द तो अदुदा येंगबा यादे अखोइने येंगदबदुदी अखोइने दि माबु यादबा नते सोइब पोतुदा चुमथोकसे हाबने मदुगी गानाबने सोइबदुदा सोइदे हैना चुमने अदुम लेके हारदे मीदु थो मागी एडवाइजर होइगरा मागी कैबिनेट लोइने मगरा अखोइ अहुमगा मोइगी तरुक तरे तुगा डिबेट तौसे हाबा आई तौगे हाबा डिबेट तौसे हाबा खोइना हाबदि अखोइदि मोइ एनिमी नते अदुना मोइना तौबो ngamdaba सोइबदु मदुदने हाबा अदुना प्राइम मिनिस्टर उनदे हाबदा अखोइदि चलोय प्राइम मिनिस्टर उनरगा असोंददि ngasai haiba nang yagadara haiba da chatpa utaradi unaraga kari kana unabdaba na sum ama pharam ama amarom da phaina hoje aina haijaning bedi former CM da unade haiba se aigi analysis da point ani khum lai mana compromise to da ba area khra lai ba magi da aite yamna principal integrity oina lepa ngasai akhoigi illegal immigrants sing se masidi तक थोगदबने येलहोमी हाइरिबो कंपोसी की राइट से सेनी अदुगा ngasai की अखोई की NRC से तोगदबनी अदुगा सु एब्रोगेशन से सु से एब्रोगेट तोगदबने हाइबसे फॉर्मर चीफ मिनिस्टर नदी असिदा कना दि मा दुम लावयबा स्टैंड तोवेना कैबिनेट सु पास तोवे अप्रूव तोवे गो अदुगा असेंबली दु पास तोवेबा नत्रा असि तोरप पोतेगी मसिदी कुकी सिंगदी सोइदो अदुगा ngasai सेंट्रल गवर्नमेंट प्राइम मिनिस्टर नदी अखोई गवर्नमेंट से एपीसमेंट ओइना सिचिनरमसु कनाना खं सिचिनिंग रिसुको मादुगी सेंटर की अपाबद तौदे सेंटर की अगेंस्ट द मान खरा होय मनुंगददी हाइब इलंगदि से हाइब यूनिफाइड कमा लथोखिबो खोपददी मादुदी सोयबा बट अदर साइड ददी फॉर्मर की सेमना अखोइना हाइजिन बनतबा कैबिनेट एनी कुकी ट्राइब से लोथोगदबने हाइबसे 2018 दिगी अदुगा 22 to 23 द 24 द लोवेबा वन अनि सुबदा ngasai NRC से चगदबने हाइबसे मामा सामगना हाइरेबा अदुगा ngasai सु से एब्रोगेट तोगदबने हाइबसे असेंबली द पास तोवेबा कैबिनेट द सु तोवे नत्रा अदुगा इलीगल इमिग्रेंसी की तथोनिंगाई की सब कमिटी अम सेमेबा सिमागी पेरतने को मसे मोगी तमक्तदि यामना पुबो थांगबा ngamdaba burden amane हाइजरिबा hari madugi point of view da prime minister na former chief minister birenda unada basukana na khang yes comment ki policy de di moine to honing da pot ne ba cookie na ada kana pressure to pot ne ba aduna cookie singi slogan cookie singi intention du yango phare akhoi sumaida tause haiba natana biren na sem oiba swai aro haiba ki intention da chatpa ma khari aw asida akhoi na kona khang lai ba ko masai any bodu du biren na swai oiba aro haiba adu di la lai haiba ko adu magi witness so sida swai da haiba magi point du puthok da bane ba point di puthok taraga biren na oiba aro haiba oirade masai biren na tawbodo cookie ki tamak da di para akhoi ki kari haisera khoi mahum da tin ba khoi gi munung da changwa haiba gumna adu de gi moi da prime minister da misinform torom ba su ya ba aduga mana to thorak li do to hon asine irang da thopne na masina maram oirag irang thopagi haiba gi akhoi gi prime minister na so madu gi potu da ko
uhandaba oiba tarade adudi former CM da maram pibi yade heba babu support to jabe iwana te akhoi point analysis to seba adugi duda handaki akhoi gi oja no CM no bala khre oja khemjan na oire phare mayam support to risidi akhoi jo ma no oire ne kana so post to dena hojiki oire ga tha ani sudringe da ma da to thoror gi ba thabak sida akhoi ne yengba ka da natra sidi cookie na yamna haraugada lambi da oina chakre habne da cookie na yamna pama kona wari sarona hojen habdune peace habse naga maite yaudad na wari sar peace purakni hai thajagnu naga singbu ignore togne di yaroi hoji naga sing da hana wari saro maite sing da su saro go moi gi di moi iran tawjar ga leibning ngasai na chura chambu haire every cookie leiba mafam da iran ne maite na leiba mafam da hoji iran leitre ran leitre natra naga na tab mafam da iran kari lege lang dai da lege ko potu aduna hoji patu gi leiba mi adu da ma wari 사라가 손다 크레딧 또 라우르가 쿠키가 우나범 쿠키디 마부 야 하비기 폴리시아 마카 야와야 봐 마두나 아 센터나 하라운닝아니 아도 손다 내디 아코기 프라자디 마두 보전 오야 봐 수자다 아도 가세마나 하비도 센터나 또 하이버미 하이버잉버미두다 먹고 오할래 봐 먹고 오한버도 어저께 센터나 또 센터나 하라운닝아이도 적혀버 따라디 마가야 꾸이나 same oibra oidabra haibdu praja koina pijadi tobu tare na ko aduna magobi yadabul leite chumna oibio tobiyo nupa thokna tobiyo mamangi same na assembly the pass tawkhade masu continue tawraga handak to NRC tawgani abrogate tawgani hena chatharona adu du tawda madu muhutta ma wari sar adu ngasai haijare wari sabdu karigi tamak guwahati da chalaga sagadabno ha karigi tamak to wari sadabno adu di hai naga sing da so hai id haigani hojiki man aina nahan hai khre kai no mada man asal su malak ko tabne aina hai se chujata hai naga abar mada khoi naga la du lawari sasar di manipur chi min se chap tabne what is this city su chum chum de aduna appo amada yengno berengi adugi Kemchana Prime Minister Unabada Chalano, Manipur ki identity, Manipur ki ethics to deal with Tokre. Other moral ground that resigned to the Banel. Namasu Tokibule. A Sigum Laba, unrecognized by Sum Laba Loop Amaga, Higher Chief Minister na. Peace restore Taunabani, normalcy, Hazel Nabamasi, new beginning. Ni ka higher statement sige matangda masi unrecognized ni higher basing loop amaga Guwahati da unaba chatpa habsi oza sangasa oza sangi oiba mod point of view se kari kamai thambini ungtang thambi hari masi kari haisira hujiki Guwahati da challaga unarubagi kaino pot se yamna masina maram oiraga issue ma oina chathokadabagi lakadabagi mami su dum ure akoina khangadabadi chume chumde haibadudi ngaramak moigi meeting du unakhram matungda chura chambuda madugi chairman haibata yes president gi yumda mayamna hoje irang hauraga ko cookie ga jogi marakta difference dum leire sonda akhoi lomda chume chumde haina naina reibadun amani adubo asom akhoi market da su madu chumde public da khanghalamde haibage asawba ama mayam se hujik thorakle ba ko aduna takpadi masi peace ki journey natre haba aduga masi ki mission se mai paklaro haibage example ama akhoi da witness ama symbol ama uhan khre ba moi da su masi irang haina thokre masi chura chambu de da akhoi ki second da lakse ba ko moi ki chura chambu sine ba men hujik government focus to da ba se imphal da atopa mafam kadai mata irang leite hujik akhoi na peace sai se chura chambu da ne any kari oira su problem thok pa se chura chambu da thok pa ne ba chura chambu se da hana convince to da ba ne ba chura chambu se da law and order hana control to da ba ne ba adona hujik problem se manipur ki problem se chura chambu ki problem ne tabak tu su maitai sing na haire akhoi kana su adungba thingba leitre haina ko government na su mama sachi minister mag na su akhoi na responsible logani haire tangkhul ki naga ki area da kana da su changba ya de ya haiba ki leite adu hojik problem se chura chambu da maitai sing chappa ya da pa atop sing chappa changba nungai ta ba si khakta ni ba adu irang dum taun na leiriba nahan MLA ani WhatsApp lobada ko
adu yaugani haidana submission tawba lakpa MLA ani gi yum da mai thage hena tawramba mayam ko admaina Iran se Churachandpur da leibani atopa da leibanate nomai paiba kadu karan tawba mayam su Churachandpur ni adana ngarang peace ki meeting ni haidana chaluba se chu yuji Imphal da Iran di thoktri do Churachandpur da di ngarang thodok mayam do yamne immature oiba ko akhoi gi wild animal gi style da chathari ba mayam da akhoi urena so madu da akhoi gi chief minister na kari phauram gani haiba se ne hoji akhoi ikai ba se ko aduna moi gi part oire that means moi na su yade haiba baram di yadab tu channel chum da ba gi ne haba aduna ngasai lan tawraga kai gani thu kai gani hana unlawful activities da chaliba mi adubu maram condition laitadana wari sabadi yadi haba adu amma magoi site da hojik akhoi ki site yengse haba ko khoi ki site da masai mamangi government na 1824 da masi gi organization se laite mase kari gumba atopa toanba kainoni aduna mase akhoi na recognize tawde kanamata na mase support tawbiganu refrain tawo haibase clear oina order layeba sarkar amana lairamba order thopa order do bo sarkar amana laraga heta kak thapa yade haba ko aduga heta madu supersede tawba yade haba adu tawge hairesu hana cancellation du tawra kanda tawgadabane haba madu da su government gi site soire ko lambase government gi hawbune ko government na masi organization je wari saba yaroi se laite haidana thoi amana wari sagni hairadi hojikti problems tu kanana crack tawbra hairaga people na nate haba hojikti government puri ba hojikti government sina problem se crack oi khre haba crack tahon khre haba ko aduna masi gi ichao se chawna thorapa kanda sigi responsibility present government na loina puruni haba akhoi di moi de fix tawgani haba ko aduna hana order ama lairaga maram cha da na madu order to kakthapa su tawdri cancellation su tawdri adu tawdri ngai da madu gi owner to the owner taina ba the government to thokwa haibase asidi it is a very unfortunate ada hojiki government se chief minister se amorom da hairadi moral ground the responsible amorom da ma resignation tawba yarabani se mi gi lepak to weradi ko ka British ki London gi UK gi parliament da mi ama MP ama khak se khara thengna minute manga thengbi gi tamakta ma resign taweba moral ground da ko aduga Nitish Kumar na mama railway gi minister wering da mana nati aba adubu sigi Gujarat ki lambi da railway accident thopa kanda Nitish Kumar resign taweba aduna ngasidi Manipur da hojik issue se burning oire aba aduna ngarang Guwahati da chalubagi wari sarubagi se yamna procedure chumdaba niyom chumdaba formality oita chumdaba da chakhre aba tawkhre aba tawbu point IP gi aba ko aduna amarom da yenglade masi gi region se yenglade hojik chief minister se moral ground da ma resign tawbu yare haba ko public na su khangadabani karigi ngasa government na masigi organization si the wari sabe aro si leite haina tawkhiba mi to potu bo mana Guwahati da chalaga adusu moina kaurapan na mana mu kaurapar go appointment sik tawraga Guwahati da wari sabe chapase ama ani subada Manipur gi within the territorial of Manipur Manipur gi manung da tawdadana Manipur lalaga tawba haibase mase Manipur praja mayambu mirai na bane haba aduga akhoi gi Manipur gi ethics ko Manipur gi ngasai gi identity se mase yonthopa ka chamane haba adu ama point ahum subasina ngasai gi litanda hojik burning kana tawra lairi lambi chapa yadan lairi nahan mi kun ma thoi pha ki kidnap ko thadok khre aduga lit hojik gi sana kai thel da nuti gi kuki militant sing na nomai kap salaga mi se tumba chapang khangda da na lairi sigi litan mako chepu da kuki militants ka Assam Rifle ka topo ka pullaga ko hojik tawdun lairi masi hana state government na masi hana akhoi gi state to lokhat ke haidadana ko masi hana wari sage haidadana masi gi potu ta hana tawge haidraga yamna emergency oiba urgent oina lay possible mana madu ignore to tholai hairaga madu bu ignore to tholai hairaga mana Guwahati tana hana chakhiba je moi de hena priority ko important oina pi ba ba se ase point ahum se sesu soire ha ko aduga ngasai gi tangkhun nagalon na UNC na ngasai gi NIA da sinabagi extra juris kaino express pi bagi mayam asigi maramda
mabu yadaba point jo pi kiya ba adu mayam do de ignore to thore haraga mana kuki jo council haibagi masina manipur da yam important oina lawba moi da manipur control to bo oina moi yaw da de khoi government pan ba ya roi moi da problem se loina solve to bu ya haibagi UNC leri ba ko komi leri atop si da control le haraga kaisu na ta ba kuki jo council do da mana yam important oina matam mang laga paisa ting laga go madu Guwahati da chalaga to ba haibasidi akhoi atop jati mayam se bu masidi akhoi da mana kariya sira mirai na bani hena akhoi di law ya ba aduna phajana nainaradi handaki tawribo potsidi niyom su chumde aduga lebaki mukok amana niyom kaiba yade no niyom du chumdarabne na ma moral ground da resign to ba da matik cha hena aidi dumai thamjage. Okay, thank you very much. Makha chathaja boina yi za asanga sarda lakjage za sang khoi anoba chief minister si damigi CM ni habasi mamiyam ne am fajana haina dana leirabani adumapu amuk nakalarom da damini haita ga su miui khara ka hani mabu yaba mabu nuksi ba haigadra habisi nahangai asuk sangba tam chahi ani muksi prime minister unabangam daba CMC hanagi khogi ex former chief minister unabangam de dubu anoba CMC di prime minister unabangami haibagi kainoma adugi mathakta adudana tana nahangai lambi semam daba mayam si ma nek oibadagi lambi seme haibagi credit si mabu nungsiba khara na haigadra sumaina mong piri duga hoji khogi oza sutana thambigi ba khogi no confidence motion si pukhalakni habadi null and void tawdana khogi hanagi former chief minister si resign tawra ibaneba delhi chatluraga adu ibetagadi hojik miyamna amuk dami chief minister ne hairagadi something masida karigumba political drama amadi yauri habasidi oza sang khangdaba nateba miyamnadi hadi hanagi chief minister na matau karamna prime minister unaba ngamdraga inauna una mana kamaina unaba ngammi no ka habsigi matang sida ko that means ma hadi everything government of India Delhi dagi loin khalaga haji pawe ministry expansion tawdribani maga adum paraga leiribani makoi manga se atai portfolio mana loima si matang do ja sang kari kamai yengbe hari akhoi na yenga da base point de yengse ba sai madam sujadana haiba da phajaba masu yaure order to top matam da hoji koiriba CM se ma khangde MLA oina dum lei MLA oiramde hairadi yamna phajaba ma masamak cabinet yauri bani habane da ma masamak cabinet yabu potu da sum khang sandaba khangdaba saba haibase achauba sidi mistake amal lei that means moral ethics the shokreba koina point amada lakseba prime minister unaba ngamdaba leite sema marde unagani Oja Biren so former CM so mamang de yam unaramena Iran thopa mandung sida unadaba wane unahandaba unadaba du de issue ma leiramgani madu unaye haiduna unade haibaduna madu da akhoina positive negative positive lei unaraga kanadaba pot oirade madu kari kanai unadaba do kari mo yanadaba magi unaramrade lebaki issue da yadaba oirade adusu kanaba lei natra aduna ngasai aina lakchaning bade aina haire mamang da mistake se mana masana cabinet yauna order thokiba order to mana masana mu supersede to vibe se he denied himself denied the order adu di leadership ama wena yengba kanda akhoi de adu de yengadeba I am not you know ai ma bo yenthina ba kari mata leite ko akhoi politics da adu ka party chamina BJP gi manung da natraga congress BJP haina tawna bu na amane we are same of the akhoi di social activists oina hoji karam any party da affiliate tawda da na leiba misa kamane haijari ba aduna mayam gi kaino du da yengse ba aduna masidi moral gi ma nga sai moral gi ethics da ko yamna sokpa ma yaw khre ba one ani shubada hoi achauba phifam da phamla banena manipur da de machum chaba ngatang magi oijaba opportunities mayam lei do adu da chatpa mayam lei gini bill khra phangningai thika khra phangningai contract khra tawningai ada tawningai ma phai hero an tawraga putaw da to adu da yengba yade akhoi ni yengga da badu di akhoi na di ma bu yada ba nate
소이버 포투다 좀 톡세 하베네 마두기 나나버네 소이버두다 소이데나 좀네 아좀 레케 하르데 미두 토 마기 에바이저 오이그라 마기 캐비넷 로이나 먹라 아코이 아훔가 모이기 따룩 따레 또 디베이트 tawse ba ai tawge ba debate tawse ba khoina haibedi akhoi di moi enemy nate aduna moi na tawbo ngamdaba soibadu madu tane haba aduna prime minister unade haibada akhoi di chaloi prime minister unaraga asonda de ngasai haire haiba nang yagadara haibada chatpa utaradi unaraga kari kana unabdaba na sum ama pharam ama amarom da phaina oje aina haijaning bedi former CM the unade haibase aigi analysis the point ani khum lay mana compromise to the area khra lay ba magi da aite yamna principal integrity oina lepa masai akhoi gi illegal immigrants singse masidi tak thog da bane yelhomi hairiba campus ki right se sini aduga ngasai gi akhoi gi NRC se tog da bani aduga su abrogation se abrogate tog da bane haibase former chief minister da de asida kana de ma dum lawe ba stand tawai na cabinet su pass tawai approve tawai go aduga assembly de su pass tawai ba natra asid tawra pote gi masidi cookie sing di shoi do aduga ngasai center government prime minister na de akhoi government se the appeasement oina sitin ram su kana na khang sitin ning ril su ko madu gi center gi apamba da tawde center gi against the man khrat hoi manung da di haiba ilam gani se haiba unify kamal lo thoki ba khopa da di madu di shoya ba but other side da di former gi same na akhoi na hygiene ba na ta ba cabinet any cookie tribe se lo thoka da ba ne haiba se 2018 di gi aduga 22 to 23 da 24 da low ba one ani shubada ngasai NRC se chakada bani haibse mama samakna haire ba aduga ngasai su se abrogate tawgada bani haibse assembly da pass tawaya ba cabinet da su tawaya natra aduga illegal immigrants gi tathoninga gi sub committee am seme ba sima gi perat ne ko mase mo gi tamak ta di yamna puba thangba ngamdaba burden amane haijari ba hari madu gi point of view da prime minister na former chief minister birenda unada ba su kana na khang yes Comment की policy दे दी मोइने तो होनिंग दे वो पोत नहीं है कुकी ना आधा कना pressure तो वो पोत नहीं है अदुना कुकी सिंगी slogan कुकी सिंगी intention दो यंगो फरे अखोए समाइद तो से हाई बंदा तना बिरेन ना सेम ओइ बस यार यारो हाई बगी intention द चट पाम खरिया हो असे दा अखोए ना कोना खंग ले या बा को मसाई any बादु दो बिरेन ना सोय ओइ बि यारो हाई बा अदु दे ला ले है बा को अदु मागी witness जो सिद सोय द हाई बा मागी point पुथोक द बने बा point दि पुथोक तरगा बिरेन ना ओइ बि यारो हाई बा ओइ रदे मसाई बिरेन ना तोबदो कुकी की तमक द दे परा अखोए की करी हाई जरा khoi mahum da chin ba khoi gi munung da changwa hai bu kumna adu de gi moi na prime minister da misinform torom ba su ya ba adu ma na to thorak li do to hon asine irang na thop ni na masina maram oirang irang thop gi hai ba gi akhoi gi prime minister na so madu gi pot tu da ko uhan da bo oi ba ta ra de adu de former cm da maram pi bi ya de ba ba bu support to ja ba yi wa na te akhoi point da analysis to se ba adu gi du da handak ti akhoi gi oja no cm no bla khre oja khemjan na oire phare mayam support to ri sidi khoi jo ma na oire ne kana so post to de na hojik ti oire ga tha ani sudringe da ma na to thoror gi ba thabak sida akhoi na yeng ba ka da natra sidi cookie na yam na harau ga da lambi da oina chakre ha bane da cookie na yam na pam ko na wari saro na hoje na ha ne peace have se naga maite yaw da na wari saro peace pura kani hai thaja gnu naga sing bu ignore to ne di yaroi hoje naga sing da han wari saro maite sing da su saro go moi gi di moi ni iran taw jar ga lei ni sai na chura chambu hai re every cookie leiba mafam da iran ne maite na leiba mafam da hoje iran leitre ran leitre natra naga na ta mafam da iran kari lege lang ga dai da lege ko potu aduna hojik ma tu gi leri ba mi du da ma na wari 사라가 손다 크레딧 또 라우르가 쿠키가 해 운다범 쿠키디 마부 야 하비기 폴리시아 마카 야와야 봐 마두나 아 센터나 하라운딩아니 아도 손다 낸디 아코기 프라자데 마두 보전 오야 봐 수자다 아도 나세마나 하비도 센터나 또 하이버미 임버미두다 먹고 오할래 봐 먹고 오한버도 어직디 센터나 또 센터나 하라운딩아이도 적혀버 따라디 마가야 꾸이나 same oibra oidabra hai du praja koi na pijadi to tare na ko aduna mago bi yadab leite chum no oibio to bio nupa thok na to bio mamangi same na assembly the pass to khade masu continue to raga handak to NRC to gani abrogate to gani na chatharo na adu du to da madu muhutta ma wari sar adu sai haijare wari sabdu kari gi tamak bahati da chalaga sagada bano ha
그러기때문에 와리 사다보노 어두디 하이 나가싱데서 하이 아이디 하이거니 어저께 만 아이나 나한 하이 그래 그이 너마다 마다 아세르수 말라고 따보네 아이나 하이세 주자다 하이 나가 아버마다 거기 나가 아두 라와리 사세르디 머니푸르지 민세서 잡고 따보네 what is this 시디 수좀 좀 돼야 되나 앞포 담아도 연근노 미래기 아두기 캠자나 프라이미스 우나버더 절로노 머니푸르기 아이덴티티 머니푸르기 이틱스들이 로이토 그래요 아도 마 모노 그라운드 리자인 또 그다 보네요 시다 이 탐라기